Russia की प्रेसिडेंट पुतिन हाटनाबा होटनाबदा समनादा हिंगौरे Russia की प्रेसिडेंट व्लादिमीर पुतिन हाटनाबा होटनाबदा समनादा हिंगौरे हाइना यूरो वीकली न पीबा रिपोर्ट अमगी मतुंगिन न फोंदोकले यूरो वीकली की रिपोर्ट असिदा हाइरिबदे पुतिन न अटैक अदुदा करिगुम्बा अशोक अपन अमता याउदना नानथोकहौरे अदुम ओइनमक मसिंग यामलबा मियोय कया अमदी फागतले हाइरे Russia की ओइना मीडियादा अकनबा मोंगदा अथिंगबा थंबना मरम ओइरगा करंबा मतमदा अटैक चथरकिबनो हाइबगी मतांगदा मयेक सेंगना फोंदोक्तरे अदुम ओइनमक पुतिन बु हाना होनखिबा मतुंग तारकबददे मसिंग यामलबा मियोय कया अमा फागतले पुतिन न महाके सेफ्टीदा मी पाइबा लैबदगे डेकोय मोर्टार केट अमदा सतखिबने पुतिन न तोंगबा कार अदुगी ममांगी ओइ थंगबा विल अदुदा हौबा मखोल अमगा लोइनना पोखाइखे पुतिन न महाके रेसिडेंसदा सतखिबादु यौगदबा किलोमीटर खरदा ngairaba matamda mahakki first escort car adu ambulance amana block tawraga thamkhe masida ani suba escort car aduna leptana thaugjilakhe Putin da attack tawduna hana bohona kibadugi matung tarakpada president gi bodyguard head amade atai atopa mahakpu ngak sianbaga mari lenana thabak tawriba miyoi kaya ama thabaktagi suspend tawkhibaga loinana phajillaga thamkhre Russia gi president na chathok chasin tawbagi wafam asi mangjongna khangandai Russian President Putin na ing 2017 gi matamda mahak mangarak hanna haatnaba hotnabadagi hinghoure haina miyam da phongdokhiba leikrabani haire Ukraine gi President accident thoklei Ukraine gi President Volodymyr Zelensky ngarang ayuk anganbada capital city ki phawraga satkhiba mahake mortar ket da car amaga thengjinaduna accident thoklei adubu President Zelensky masada sokapandi yaukhidi haina official report amagi matungina phongdoklei Ukraine President Zelensky na tungliba car aduga thengjanariba du passenger car ne President ga loinana chaliba medics na passenger car aduge driver adu asogapan nangbadage emergency aid piraba matungda ambulance amada hapkatlaga hospital tamna pukhre haire President Volodymyr Zelensky masamak doctor singna yengkhiba matamda thoidokna serious oiba thengnadre mataw karamne accident adu thokibanu haibagi matangda law officer singna thigatlagani haire European Union की सिप न कीपता लागलगा Zelensky द कोऑपरेशन पिनबगी वाफम फोंगदोक लमले European Union की प्रेसिडेंट उर्सुला बोन देर लेयन हानबो ओइना ngarang lana mangan takan bidamlaba laibak Ukraine da laktuna yengsin khongchat pangthokhrei ma ki khongchat asiga matam amatada thokpo oina awang ba thake mifam amasu Russia ge lusingba singama de China yauna hana Soviet Union da yauramba Uzbekistan yauna regional summit ama pangthok libane arang ma ki khongchat manung da phongdokhibada Ukraine gi lanmi singna ama toina punsinduna Russia lanmi singi mathakta akan ba mawong da landabadagi Ukraine gi nongpok thangba saruk sing yamna dramatic oiba mawong da handokpa ngamhaure pumna magasi western country sing na pirakpa mateng amadi khusu khulai gi mapanani haina sumahak na phongdokhe mahak na ngarang yengsin khongchat adu Ukraine da February thadagi Russia na landarakraba matung da ahumlak suba khongchat oina lakpani adubu handaki khongchat asidadi yamna ahongba leiramle haina mahakna phongdokhe haujikti Ukraine da yamna chauna ahongba leire maram aduna Ukraine laibak asi European Union gi candidate ama oire haina su mahakna social media gi khuthang da laukthoklamkhe mahakna makhata na phongdokpada laibak asi gi President Zelensky amade Prime Minister Denis Shmyhalga punna khananai naduna laibak asi gi selthum gi phibam karamna phagalhangadagi amade Ukraine na European Union da member oirakpagi matang da laibak asi gi miyamga yamna close oina thabak tawminabagi apamba du phongdoklamkhe chahi asigi June tha da Ukraine laibak ase European Union gi candidate oibage status adu leikhrebane matam adu da Ukraine gi ngamkhai manakta leiba hanana Soviet Union da yauramba Moldova su European Union gi candidate oiningbagi apamba phongdoklakhrabane asigumba historic oiraba bot asida Moscow na akanba mong da asawba utpaga loinana laibak ani asida Russia gi political amade military influencing sisinaduna makhata na laibak ani asibu Russia gi makhada lehenanaba thawrang laukhalakibane Ukraine da Moscow na sahi asigi February thadage landaba haukiba matam adudage European Union gi laibak singna Ukraine bu support tawduna lakpaga loinana Russia da economic penalty kaya thamjinduna Russia da saitheng piba haurakibane masigi mathakta European Union gi bloc sing gi member kaya na kipta maruoiba aphaba makhal gi khulai sing mateng pangsinbaga loinana lan satharakibani adubu handaki chayol asida Ukraine gi lanmi singna Russia na hana loksin khrabangam khai singi saruk ayamba amuk handokpa ngamlakibani haibo wafam phongdokhe European Union gi President Bondir leyena makhata na phongdokhibada mahaki khongchat asiga mari leinana ahanbada European Union na Russia gi mayokta thamliba sanction singi sapu ase makhata na thamjin khigane
यूक्रेन की मायोक्ता मखोइना मरम चादन लांदाबगीदमक यूरोपियन यूनियन की मेंबरसिंगना मॉस्को की मायोक्ता चपचाब वारेपसिंग लौदुना मखा ताना थबक चथकीगनी हाइबो वाफमसु थमलमखि हौजिक निंगथमथागी मतम यामना यांगना चंगसिलकपा मतम असिदा यूरोपियन यूनियन ना यूक्रेन की लानमिसिंगदा अतोपा मओंगदा खुलाइगी अमदि लानगी इक्विपमेंट सिंगी सप्लाई तौननबगी लंबी थीगनी लोइनना हौजिक यूक्रेन दा पोटचैगी ममल का हेना वांगलिबसिगिदमक फाइनेंशियल सपोर्ट सिंगसु तौगनी हाइना महाकना फोंगदोकलमखि हाइरे उज्बेकिस्तान दा प्रेसिडेंट सी अमसुंग पुतिन उनखरे यूनाइटेड स्टेट के यामना यंगथिनबा ऑथोरिटेरियन लीडर अनि ओइदिबा चाइना की प्रेसिडेंट सी जिनपिंग अमसुंग रशियन प्रेसिडेंट व्लादिमीर पुतिन ngarang उज्बेकिस्तान दा उनदुना इशू कयागी मतंग दा वारी सानखरे लीडर अनि सी इंडिया सु याउबा SCO Shanghai Corporation Organization ge summit nakal da unakibane President C ga wari sanabadu da Putin na United States amasung ally sing na Prithibi pumbagi mathakta pana bahonari haina kanna sauning ba phongdokhe Maikai ama khaktana panba Prithibi ohenana bahonarakpa se haukiba matam kharasi da yamna masak thiba mataw oirakle makoina tawriba se Prithibi gi laibak ayambana sungya yaba ngamloidaba mani haina Putin na haike wari sanabadu da Xi Jinping na khara checksin na wangangkhe Russia amasung China na daita yauba world power oiduna yamna thuna onglakliba Prithibi asida mangjil thaduna chawkhatpa purakpa yai haina mahakna haike Putin na ngarang Iran gi president Ibrahim Raisi ga su unakhe Middle East da khwaidagi phattaba laibak ni haina riba Iran ase SCO gi summit asida formal oina member ohengadawre Putin amasung Raisi na wari sanaba hek hobada United States pu kanna yaningdaba phongdokhe ing 2015 की न्यूक्लियर डील दा US ना मसागे वासक थुगाई की हाइना राइसी ना चार्ज तौखे पुतिन नसु US असे पृथ्वी गे मपु सारगा लैरे मखोइना पिनिंगबा मतमदा पीबा दुगा लौनिंगबा मतमदा लौरी हाइना मराल सीरे यूक्रेन दा लंदाबना मरम ओरगा वाथोक ओरबा रशियन प्रेसिडेंट असे अतै सेंट्रल एशिया गी लीडर सिंग अमसुंग हायेंग इंडिया की प्राइम मिनिस्टर नरेंद्र मोदी गसु उनगदौरे यूक्रेन सिटी दा रशिया ना मिसाइल अटैक तौख्रे रशिया ना यूक्रेन की खाथंग सिटी क्रियाई बिहागी इंफ्रास्ट्रक्चर दा क्रूज मिसाइल नेपाल की अटैक सथरकी बमतुंग युमसा कैसन नुमित्ता इनहु लेटेस्ट तुरेल की सिंगी इमाई वांखलकपगी खुदोंग थीबा मायोक नखरे हाइना ऑफिशियल अमना फोंगदोखरे इंटीरियर मिनिस्टर की एडवाइजर अमा ओइना एंटोन गेरेसेंको ना इसिंगना चेंथखरबा अपिकपा थोंग अमा मानबगी वीडियो अमा थागलखे रॉकेट सिंग हाइड्रोलिक स्ट्रक्चर सिंग दा काबलखे मदुना सिटी अदुदा अकीबा पीदुना इनहु लेटेस्ट तुरेल की इसिंगी इमाई अदु वांखलन की हाइना इंटीरियर मिनिस्टर की एडवाइजर अदुना ट्वीट तौखे ngasi Russia की रॉकेट निपाना सिटी अदुदा अटैक तौरखी हाइना महांगना मखा ताखे मसिगी ममांगदा अटैक अदुदा मिचम सिबगी थौदोक सिंग थोखिदे हाइना प्रेसिडेंट्स ऑफिस की डिप्यूटी हेड किरिल किमोसेंको ना हाइकी अमसुंग असुक यामना मिपाइबा उन्नबा होनबगी रशिया बु मराल सिखे ताइवान दा मिलिटरी तेंगबांग पीनबा US बिल की मतंगदा साथीबा फलसिंगी वार्निंग चाइना ना तौख्रे ताइवान दा हक्थेंगना मिलिटरी तेंगबांग थागदबा US बिल अमना ताइवान इंडिपेंडेंस अमसुंग सेपरेटिस्ट फोर्सिंग दा हक्सिनना लानबा सिग्नल सिंग थाखिगनी हाइना ngarang चाइना ना हाइख्रे करिगुंबा बिल अदु मांगलोम दा मखा ताना सटपा तारबदि मदुना चाइना US की लैनरीबा मरीगी पॉलिटिकल की युम्फम अदु चाउना निघनगनी अमसुंग ताइवान स्ट्रेट ता शांति अमसुंग तंगदु लैताबगी दमक यामना साथीरबा फलसिंग लैगनी हाइबा फॉरेन मिनिस्ट्री की वांगलोय माउनिंग ना पाउदम अमदा हाइखे बाइजिंग गा उंखनबा सिंग यामना वांखलखिबगी मतुंग US की सीनेट कमिटी अमना सौगटपा हेना वांखलंदुना ताइवान दा मिलिटरी की तेंगबांग दा $1 बिलियन कया यूनाइटेड स्टेट ना हक्थेंगना पीनबगी लंबी दा nghan yumsa kaisa numita ahan ba khongthang adu thingki amasung Taiwan ga leinaba marising hena official oinanabagi khongthang lauke United States na sahi decade kaya gidamak Taiwan da khulai sing yon khre adubu Beijing bu soidana mak mai hauna sawalaga da ba khongthang amada anoba US ki legislation adu na sahi mari hen bada Taiwan da $1 billion 4.5 ki US security assistance piduna makha hena chathan gane hairiba US bill adu karigumba taseng namak ain oidaklabade madugi anoba ain aduna karigumba China na ithat laibak adubu seize tawna Hotnabada force sisinaba tarabade China gi mathakta sanction sing su thamba yaure Armenia amadi Azerbaijan gi marakta lan soknu khibasida amana amada maral thangjinare haujik Russia amadi Ukraine lan soknari ngai charak asida Armenia amadi Azerbaijan gi marakta su lan soknara khibasida amana amada maral thangjinari haina official report amagi matungin na phongdokle Armenia na de Azerbaijan bu artillery amadi combat UAV sisinaduna attack satharakpadagi maruwaina khut thokna bagi thokdok adu thokhibane nakal amaromda Azerbaijan de Armenia bu
maram sadana kaihaurakpadagi khutthoknabagi thokdok adu chathakibani haire. September ki tang 12 gi nongyai gi matam Azerbaijan na Armenia gi border da pak sana attack chatharakpadagi laibak ani gi marakta khutthoknabagi thokdok asi chathakibane. Ing 2020 gi matung tarakpada Nagorno Karabakh ki wathok mari leina khwaidagi chawno khutthoknabagi thokdok asida nakal animaki oina lanmi chamagi mathakta sire haina phongdoknarakrabane. Haujik malem asina Ukraine gi lan songnariba sida focus piringai cherak asida Caucasus atopa lan ama amuk thorokpa yabagi phibam ama mayoknare. Armenia na di Azerbaijan bu border paring aduda artillery amadi combat UAV sizinaduna attack chatharakhi. Azerbaijan na di Armenia na attack chatharakpadagi makoina counter measure oina khuthanbagi thawong adu chathakibane. Armenia gi lanmi sing aduna Azerbaijan gi territory da sangsilaglaga mine phumlam khi haina maral sire. Armenia gi Prime Minister Nikol Pashinyan amadi country gi defense ministry na di Azerbaijan asiragliba maral adu yumpham yaugdaba wafam ne. Armenia ki Prime Minister Nikol Pashinyan amadi Defense Ministry na di Azerbaijan attack chatharakpadagi maruoina khutthoknabagi thokdok adu thokibane. Sagolsel numit ki anganba ayukta ceasefire ama lauktoklaba matungda nakal ani gi marakta songnariba lan adu lepkhre. Armenia amadi Azerbaijan na numit nini subna songnakiba lan adu ing 2020 da lan lepkhraba matungda khwaidagi kanna songnakiba lanpham ama oikhi. Hairiba lanpham asida nakal animaki oina lanmi Samaga yang manga gi mathakta sikhi haire. Aroibada tabiriba pumnamakpu thagatsare.